ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯥꯔꯝꯕ ꯅꯤꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯗꯤ ꯂꯦꯞꯈ꯭ꯔꯦ꯫ ꯆꯤꯛꯂꯦ, ꯑꯁꯤꯛꯄ ꯑꯍꯤꯡ ꯑꯣꯏꯔꯦ꯫ ꯄꯨꯝꯅꯃꯛ ꯄꯣꯊꯥꯅꯈ꯭ꯔꯦ ꯌꯨꯝꯗꯨꯒꯤ ꯃꯤꯁꯤꯡꯁꯨ꯫ ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯂꯩꯖꯗ꯭ꯔꯕꯤ ꯅꯝꯃꯍꯥꯗꯨꯅ ꯃꯁꯥꯅꯁꯨ ꯌꯥꯗ ꯉꯁꯤꯈꯛ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯛꯇꯨꯅ ꯂꯥꯛꯂꯤꯕ ꯅꯤꯡꯉꯣꯜ ꯑꯗꯨꯗꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ ꯀꯥꯗꯨꯗ꯫ ꯃꯁꯤꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤ? ꯍꯦ ꯏꯁꯣꯔ, ꯑꯩꯅ ꯁꯥꯒꯠꯆꯈꯤꯕ ꯃꯪꯂꯥꯟꯗꯣ ꯑꯁꯤꯔꯣ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯅ ꯑꯁꯨꯛ ꯊꯤꯅ ꯇꯝꯂꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯨ ꯄꯥꯡ ꯁꯨꯗ꯭ꯔꯕꯤ ꯑꯩꯒꯤ ꯃꯄꯣꯛꯁꯤꯗ ꯃꯃꯣꯏ ꯃꯤꯅꯧ ꯅꯣꯛꯂꯨ ꯍꯥꯏꯅ ꯇꯝꯗ꯭ꯔ ꯃꯥꯜꯂꯦꯀꯣ꯫ ꯑꯩꯕꯨ ꯁꯤꯈ꯭ꯔꯁꯤꯔꯣ? ꯁꯖꯤꯕꯨꯒꯤ ꯑꯍꯧꯕ ꯅꯣꯡ ꯅꯪꯁꯨ ꯉꯁꯤꯗꯤ ꯂꯦꯞꯇꯅ ꯆꯨꯔꯤ꯫ ꯁꯖꯤꯕꯨ ꯊꯥꯒꯤ ꯅꯣꯡꯈꯣꯡ ꯅꯨꯃꯤꯠꯁꯤꯗ ꯑꯩꯁꯨ ꯄꯦꯟꯅ ꯀꯞꯂꯦ꯫ ꯅꯧꯂꯤꯛ ꯅꯪꯅ ꯑꯩꯒꯤ ꯂꯦꯞꯄ ꯅꯥꯏꯗ꯭ꯔꯕ ꯐꯤꯔꯥꯡꯁꯦ ꯆꯥꯝꯊꯣꯛꯄꯁꯨ ꯉꯝꯂꯣꯏ꯫ ꯇꯣꯜꯂꯤꯗꯀꯣ ꯑꯩꯒꯤ ꯃꯄꯣꯛꯁꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯈꯣꯏꯒ ꯑꯩꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯗ꯭ꯔꯤꯕꯁꯦ ꯃꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯣꯛ, ꯅꯪ ꯁꯦꯠꯃꯤꯟ ꯇꯥꯡꯕ꯭ꯔꯣ? ꯑꯩꯒꯤ ꯑꯋꯥꯕ ꯅꯪꯅ ꯈꯖꯤꯛꯇꯕꯨ ꯎꯕꯤꯗꯦ꯫ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯂꯩ꯫ ꯋꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯅꯨꯡꯁꯤꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯅꯤꯡꯉꯤ꯫ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯃꯈꯣꯏꯗꯒꯤ ꯅꯪꯅ ꯂꯥꯞꯅ ꯂꯩꯅꯕ ꯁꯤꯜꯂꯤꯕ? ꯍꯥꯏꯅꯤꯡꯉꯦ ꯆꯤꯟꯁꯤ ꯄꯦꯟꯅ꯫ ꯐꯠꯇꯦ, ꯏꯁꯣꯔ ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯤꯕꯁꯦ ꯑꯋꯥꯕ ꯈꯛꯇꯔꯥ? ꯋꯥꯔꯕꯁꯨ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯖꯒꯦꯕ꯫ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯄꯦꯟꯅ ꯀꯞꯆꯩ꯫ ꯁꯖꯤꯕꯨ ꯊꯥꯒꯤ ꯑꯍꯥꯟꯕ ꯅꯣꯡꯍꯧꯅꯤ ꯅꯨꯃꯤꯠꯇꯣ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗꯨꯗꯅ ꯍꯦꯟꯅ ꯀꯟꯅ ꯆꯨꯊꯔꯛꯂꯦ꯫ ꯇꯥꯟꯖꯥꯗꯨꯗꯅꯤ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯁꯥꯐꯣꯛ ꯀꯟꯅ ꯍꯥꯡꯗꯣꯔꯛꯂꯒ ꯂꯦꯞꯄꯣꯏ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯄꯗꯣ꯫ ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯏ, ꯍꯩꯅꯗꯕꯁꯨ ꯐꯥꯎꯏ꯫ ꯃꯃꯥꯏꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯀꯣꯏꯗꯨꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯇꯝꯊꯤꯔꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯏꯃꯨ ꯉꯥꯡꯂꯤ, ꯎꯏꯔꯨꯝ ꯎꯏꯔꯨꯝꯁꯨ ꯇꯧꯏ꯫ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯔꯣꯜꯗꯨꯗꯤ ꯃꯁꯥ ꯇꯅꯥꯟ ꯇꯅꯥꯜꯂꯤ ꯍꯥꯏꯕꯕꯨ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯒ ꯆꯥꯟꯅꯗꯕꯅ ꯏꯄꯛ ꯄꯛꯆꯗ꯭ꯔꯦ꯫ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯆꯪꯂꯛꯄꯗ ꯂꯩꯅꯥ ꯀꯤꯔꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯛꯐꯝ ꯑꯗꯣ꯫ ꯃꯥꯅꯤ, ꯉꯁꯤ ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯈ꯭ꯔꯕ ꯃꯤꯁꯛꯇꯨꯅꯤ꯫ ꯃꯥꯅꯤ, ꯃꯍꯥꯛ ꯔꯤꯁꯤꯅꯤ꯫ ꯇꯠꯇꯨ ꯇꯠꯇꯨ ꯏꯆꯨ ꯆꯣꯠꯂꯕ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯗꯒꯤ ꯌꯦꯡꯂꯛꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯥꯔꯊ ꯂꯩꯃꯟꯈ꯭ꯔꯦ꯫ ꯋꯥꯍꯪ ꯀꯌꯥꯁꯨ ꯌꯥꯎꯔꯤ, ꯄꯦꯟꯗꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯃꯔꯣꯜ ꯂꯣꯜꯂꯤꯕ ꯂꯩꯅꯥꯒꯤ ꯃꯤꯠꯌꯦꯡꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯅꯥꯗ ꯁꯛꯇ꯭ꯔꯨꯛ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯍꯨ ꯄꯨꯕꯤ, ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩꯒꯤ ꯏꯖꯠ ꯂꯣꯏꯔꯦ꯫ ꯅꯨꯄꯤ ꯅꯈꯣꯏꯁꯦ ꯁꯛꯂꯣꯟ ꯆꯞ ꯃꯥꯟꯅꯕ꯭ꯔꯣ? ꯁꯦꯜ ꯈꯛꯇꯔꯥ ꯅꯈꯣꯏꯅ ꯃꯤ ꯇꯥꯔꯤꯁꯦ? ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ, ꯐꯖꯕ ꯌꯨꯝ, ꯁꯤꯔꯣ ꯅꯣꯏꯅ ꯄꯥꯝꯂꯤꯁꯦ? ꯁꯤ ꯅꯠꯇ꯭ꯔꯣ? ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯂꯩꯔꯥꯡꯒ ꯆꯥꯡꯗꯝꯅꯔꯤꯕ ꯊꯣꯠꯂꯕꯤꯅꯤ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤ ꯅꯈꯣꯏꯅ ꯂꯩꯒꯤ ꯃꯍꯨꯠ ꯃꯍꯨ ꯌꯦꯜꯂꯦ꯫ ꯅꯪꯒꯤ ꯃꯍꯨꯗ ꯉꯁꯤꯗꯤ ꯑꯩꯁꯨ ꯄꯪꯊꯔꯨꯔꯦ꯫ ꯑꯩꯅ ꯁꯣꯏꯕꯅꯤ, ꯑꯩꯅ ꯁꯣꯏꯕ꯫ ꯀꯔꯝꯕ ꯋꯥꯈꯜꯗꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕ ꯌꯥꯔꯛꯂꯤꯁꯦ? ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯐꯖꯕꯒꯤꯔꯣ? ꯋꯥꯗꯨ ꯍꯥꯏꯔꯒ ꯂꯩꯅꯥꯒꯤ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯆꯤꯟꯕꯥꯟꯗꯣ ꯁꯤꯡꯂꯞ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯕꯗ ꯅꯁꯥꯅ ꯌꯥꯁꯤꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯒ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕ? ꯄꯥꯝꯃꯨꯗ꯭ꯔꯣ ꯑꯗꯨꯛ ꯅꯧꯔꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ? ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯔꯤꯁꯤ ꯁꯣꯐꯥ ꯊꯥꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯒꯤꯠ ꯐꯝꯊꯩ꯫ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯤꯕ ꯃꯃꯤꯠꯇꯣ ꯆꯦꯠꯅ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯒ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇꯨꯗꯒꯤ ꯁꯤꯔꯤꯟꯁ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯍꯤꯔꯣꯏꯟ ꯑꯦꯗꯤꯛ ꯑꯃꯁꯨꯅꯤ ꯔꯤꯁꯤ, ꯑꯁꯤꯈꯛ ꯅꯠꯇꯦ, ꯃꯥꯅ ꯁꯤꯖꯤꯟꯅꯗꯕ ꯅꯤꯁꯥ ꯂꯩꯇ꯭ꯔꯦ꯫ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯂꯝꯆꯠ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕ꯫ ꯑꯗꯨꯛ ꯊꯤꯅ ꯅꯤꯁꯥꯗ ꯑꯦꯗꯤꯛ ꯑꯣꯏꯈꯤꯕꯒꯤ ꯃꯔꯝꯁꯨ ꯐꯦꯃꯤꯂꯤꯅꯅꯤ꯫ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯊꯧꯁꯥꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯃꯈꯨꯠꯇꯨ ꯁꯠ ꯇꯤꯡꯊꯣꯔꯛꯏ ꯈꯨꯗꯥꯡꯗꯣ꯫ ꯃꯐꯝ ꯌꯦꯡꯗꯨꯅ ꯁꯤꯔꯤꯟꯁꯇꯨ ꯈꯪꯇꯤꯟ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ꯫ ꯃꯈꯣꯜ ꯈꯖꯤꯛꯇꯪ ꯑꯀꯟꯕ ꯐꯥꯎ ꯇꯥꯕ ꯉꯝꯖꯗꯕꯤ ꯄꯥꯈꯠꯄꯅ ꯍꯟꯕꯤ ꯂꯩꯅꯥꯗꯣ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯀꯤꯕꯅ ꯍꯦꯟꯈꯤꯕꯅ ꯃꯁꯥꯅꯤ꯫ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯃꯥ ꯈꯪꯗ꯭ꯔꯦ꯫ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯕ ꯐꯥꯎ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯉꯁꯤ ꯎꯔꯤꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫
Kari oigani tamma ngamdaba miyoibagi punsini. Khallubana amani tamlambana amani. Khalludaba ngaktani ngasi lainagi punsida thokliba. Aduna ma sorhanba phokiragle. Chin naiba tang taba sunda dramada ubado. Mitmangduda ngasidi tasing na ure. Lamlanba ama oiduna so phibamdudi oiramgani khallude. Rishi makuttagi residence to double langthori. Laina akibado ngayaktang nathairamlaga tamnairi. Kaigino adumbadu sizinariba. Rishi khonjel dang tabada bisung khaksuksui. Magi mayokta mana tawba thabakta wangaglei haina. Wahi ama macha amagi so branghita sagulei. Wadu haina bro. Nang sida aigi luhongba yaraklise. Nathau na taba thabakta nathau sarakano. Aina tawba thabakta nang na wangabagi right aina pide. Nang gaiga ngasi luhonglaso aina kanano masak khangde. Nang tawningba tawbada aina hana yengloi. Nang karamba nupino haiba ai munna khangi. Nangi haina bilam chatuda adum satko. Aingonda su yeselakano. Adoga ngasigidi ngasi oire. Room sida nang lebe yare. Masida aigi room ni. Mafam sa aigi sangsarni. Aigi awa pathafam. Pathafam sida kanaptagi khonjel aina taba pamde. Hairiba mayamdo amuksuna thairaga khumla ilaina. Phatte haisabani. Rishi makut fat thangalaga machil mayara thamlaga wanganganu haina ingit tawri. Adoga haikraba wahi ado hanjinda amuksu hairi. Kana amtagi khonjel aigi awa pathafam sida. Ayi nakongsina taba pamde. Nishadogi reaction lakle risi uhi bahuragle. Long na mukhai thakre safhaduda. Laina tawribado yenglaga amuksu mapi sinthari mathanta. Kari wahino mikupsida ningol magi chimbaldagi tholakadoriba. Tingkhangi amamba lambida khong thangsalurabini. Nonglikta ngausabi nuzase ngasidi khagongnare. Churiba nongduso magi pendaba punsi adugidamagla. Nonglakta sintharuba pirang oibanara magi mitki pi kanana su khangbidriba. Haukiyo nongmagi matamdi sakoba numitni. Nonganbadagi thokibadai risidu hanjilaktri. Yum aduda lairiba haibabu asonba chatpa ngamdraba mapabunga lainaga khaktani. Tanjaduda lainagi fonda ringking lei. Screen the thokliba mingdo ubada lena mi hundak nang songlekle. Kuina kingi ringdo pairoge sungamde. Thak ni na paikhale. Hek paikhatpaga nik laurba khonjaladuna kauri. Lena Tamalem Khonjel du khaktabada malem nupana tabagum kappadu ising na tai kablubagi khonjel duga makhatari. Aina nang nushibada kari asoiba yaukibagino. Nakni inakta ilaw kribase. Lena, ay kapaso hairi. Nongdam magi nongdam khol kanana ubangam gani. Tamlam le manadi tayo nabapunsi ama. Tamoy mana sing ni nungsisa kiba misak ama budi. Mapokse magi laab na lehan kigadawri. Sing na nungsibani. Mayik sing na mapam chana thamkraba nungsiba ama bu. Karam na taray kaurugani. Kaple leina khonjel do tabada. Tamalem. Ai ke dong haibano. Ai ki khongkut se loina phasan pulsun kre. Ai pangalam ta leitre. Malem sukapi. Jackson na thamjari bi nangbo ifam dagi laina mangi base leina. Ai nangi da malem se yang ware. Nang halo ba. Ai nang yaudana karam na hingwai bano. Ai ngori. Ai ngawoi leina. Ai khangmangam loi. Masigi awabase ay khangmangam Tamalem nang adumaina tawgano maning handuna ay karamna mo halo haibano ay bungakpiro paraubasu leirano ay na khongpam soina thanglubana ay ginungsiba basu mirairable ay na cheksalawdabagi oiru male ay lale Tamalem ay lale Malem sor sangno hondurai nang landi nang nagay gilandoy no. Ay kay hagadaba no khangdre. Matam krana na agtagi laab na layrubagi mahini khalage. Ay ginusibi nang vay na laab na layluri. Jackson na di siya nasabani. Thamjabani pamuna. Adubo ay karamba soybana no. Ay su khangdre. Ay exam su thade. Nang gipaw ay pangbaga
ꯑꯌꯨꯝꯗ ꯍꯜꯂꯛꯑꯦ ꯂꯩꯅꯥ ꯅꯪꯒꯤ ꯗꯥꯃꯥꯂꯦꯝꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯊꯃꯣꯏꯗꯨ ꯀꯥ ꯍꯦꯟꯅ ꯋꯥꯔꯦ ꯇꯝꯊꯣꯛꯄꯗ ꯂꯤꯊꯣꯛꯄꯗ ꯉꯝꯂꯔꯣꯏ ꯊꯦꯝꯖꯤꯟꯅꯕ ꯎꯄꯥꯏꯁꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯤꯈꯤ ꯅꯨꯄꯥ ꯃꯥꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯕꯗ ꯅꯨꯄꯤ ꯃꯥꯅꯗꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯑꯅꯤꯗꯨ ꯐꯣꯟꯗꯨꯗ ꯀꯞꯃꯤꯟꯅꯩ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯦ ꯍꯥꯏꯅ ꯇꯣꯏꯅ ꯍꯥꯏꯔꯝꯕ ꯅꯪꯅ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯪꯗꯤ ꯁꯥꯒꯩ ꯍꯣꯛꯂꯝꯃꯤꯀꯣ ꯗꯥꯃꯥꯂꯦꯝ ꯊꯧꯗꯣꯛꯁꯦ ꯋꯥꯗꯨ ꯐꯠꯊꯜꯂꯦ ꯂꯩꯅꯥ ꯌꯥꯔꯦꯁꯦ ꯑꯩ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯗꯤꯌꯦ ꯑꯩ ꯈꯪꯉꯤ ꯐꯔꯦ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯦ ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯔꯝꯃꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦ ꯁ꯭ꯀꯨꯜꯗꯤ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯑꯕꯣꯛꯁꯨ ꯁꯣꯜꯂꯤ ꯆꯤꯐꯦꯠ ꯅꯥꯔꯦ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯉꯁꯤꯁꯨ ꯑꯩ ꯅꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯨꯏ ꯑꯌꯨꯛ ꯈꯨꯗꯤꯡ ꯅꯪꯅ ꯃꯥꯡꯒꯣꯜꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯣ ꯉꯁꯤꯗꯤ ꯎꯔꯛꯇ꯭ꯔꯦ ꯋꯥꯈꯜꯁꯤꯅꯗꯤ ꯎꯔꯤꯕꯣꯏ ꯈꯜꯂꯦ ꯂꯩꯔꯤꯕꯣꯏ ꯅꯤꯡꯂꯦ ꯑꯗꯨꯕꯨ ꯃꯪꯂꯥꯟ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ ꯂꯩꯅꯥ ꯑꯩꯁꯤ ꯃꯤꯠ ꯄꯥꯡꯅ ꯃꯪꯕ ꯍꯩꯔꯦ ꯃꯔꯧ ꯂꯩꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤꯅ ꯂꯩꯅꯥ ꯃꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯐꯥꯖꯤꯟꯅꯕ ꯇꯥꯔꯛꯇꯅꯕ ꯍꯣꯠꯅꯕꯅꯤ ꯄꯤꯔꯥꯡꯗꯣ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯥꯂꯦꯝ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯏꯅꯣꯝꯆꯥꯅ ꯍꯥꯏꯔꯤꯕ ꯅꯪꯅ ꯂꯩꯔꯤ ꯃꯐꯝꯗꯣ ꯏꯅꯥꯛ ꯌꯥꯝ ꯈꯨꯜꯂꯦ ꯍꯥꯏ ꯏꯅꯣꯝꯆꯥꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯊꯥꯖꯕ ꯄꯥꯝꯕꯗꯣ ꯏꯅꯣꯝꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦꯀꯣ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯏꯅꯣꯝꯆꯥꯅ ꯑꯩꯒꯤ ꯂꯣꯏꯅꯕꯗ ꯆꯩꯕꯗꯣ ꯗꯥꯃꯥꯂꯦꯝ ꯅꯪꯒꯤ ꯆꯨꯔꯜ ꯉꯥꯡꯂꯨꯅꯨ ꯕꯥꯞ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯁꯤꯄꯣꯟꯒꯤ ꯆꯦꯛꯂꯥ ꯑꯣꯏꯔꯕꯅꯤ ꯑꯩꯕꯨ ꯀꯥꯎꯔꯣ ꯅꯪꯒ ꯑꯩꯒꯅ ꯁꯥꯒꯠꯂꯝꯕ ꯃꯪꯂꯥꯟ ꯃꯌꯥꯝꯗꯣ ꯑꯩ ꯌꯥꯎꯗ꯭ꯔꯕꯁꯨ ꯅꯪꯅꯃꯛ ꯐꯥꯎꯅꯍꯜꯂꯣ ꯃꯥꯂꯦꯝ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯪꯒ ꯁꯥꯒꯠꯈꯤꯕ ꯃꯪꯂꯥꯟꯕꯨ ꯅꯪ ꯌꯥꯎꯗꯅ ꯀꯔꯝꯅ ꯑꯃꯨꯛ ꯐꯥꯎꯅꯒꯅꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯑꯩ ꯉꯝꯂꯣꯏ ꯂꯩꯅꯥ ꯗꯥꯃꯥꯂꯦꯝ ꯃꯥꯂꯦꯝ ꯃꯐꯤꯗꯨ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯑꯣꯖꯥ ꯑꯣꯏꯔꯅꯤ ꯅꯪꯅ ꯂꯩꯕ ꯃꯐꯝꯗ ꯑꯩꯁꯨ ꯂꯩꯅꯤꯡꯉꯤ ꯃꯗꯨꯅ ꯅꯪꯒ ꯂꯥꯞꯅꯕꯁꯤꯗꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯀꯣꯛꯀꯗꯕ ꯃꯥꯜꯂꯦ ꯗꯥꯃꯥꯂꯦꯝ ꯀꯩꯒꯤꯅꯣ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯤꯕ ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯍꯣꯠꯅꯔꯛꯂꯒ ꯂꯣꯏꯅ ꯃꯥꯡꯂꯅꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯪꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯑꯩꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯦ ꯑꯩ ꯃꯐꯝꯗꯨꯗ ꯂꯩꯕ ꯉꯝꯗꯦ ꯊꯥꯔꯣꯏ ꯑꯩ ꯅꯪꯅ ꯂꯩꯕ ꯃꯐꯝꯗ ꯑꯩ ꯂꯥꯛꯀꯅꯤ ꯑꯩ ꯊꯝꯃꯒꯦ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ ꯊꯨꯅꯃꯛ ꯃꯊꯃꯣꯏ ꯑꯅꯤꯗꯣ ꯐꯥꯖꯤꯟꯅꯕ ꯑꯃꯠꯇ ꯉꯝꯅꯗ꯭ꯔꯦ ꯁꯛ ꯎꯗ꯭ꯔꯕꯁꯨ ꯑꯅꯤꯃꯛ ꯃꯄꯤ ꯁꯤꯟꯊꯩ ꯀꯣꯜ ꯊꯝꯅꯈ꯭ꯔꯕꯁꯨ ꯃꯊꯃꯣꯏ ꯑꯅꯤꯃꯛ ꯊꯛꯁꯤ ꯁꯣꯜꯂꯤ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯦ ꯅꯤꯡꯉꯝꯗꯕꯅ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ ꯃꯥꯂꯦꯝꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯒ ꯂꯩꯅꯥꯗꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯄꯥꯈꯠꯄꯁꯨ ꯄꯣꯛꯆꯩ ꯁꯣꯝꯗ ꯃꯥꯂꯦꯝ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯀꯞꯄꯤ ꯄꯦꯟꯅ ꯀꯞꯆꯩ ꯃꯥꯒꯤ ꯔꯨꯝꯒꯤ ꯁꯥꯏꯠ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯐ꯭ꯔꯦꯝ ꯆꯟꯕ ꯂꯩꯅꯥꯒꯤ ꯐꯣꯇꯣꯗꯨꯗꯁꯨ ꯃꯨꯟꯅ ꯌꯦꯡꯖꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯔꯤꯕ ꯁꯛꯇꯝꯗꯨ ꯎꯔꯒ ꯋꯥꯕ ꯍꯦꯜꯂꯤ ꯈꯪꯍꯧꯗꯦ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯈꯨꯗꯛꯇ ꯊꯨꯒꯥꯏꯈ꯭ꯔꯦ ꯁꯥꯄꯨ ꯀꯟꯅ ꯂꯪꯂꯒ ꯄꯨꯡꯒꯥꯏ ꯀꯥꯏꯔꯦ ꯐ꯭ꯔꯦꯝꯗꯣ ꯃꯈꯣꯜꯗꯨꯗ ꯃꯃꯥꯗꯣ ꯍꯥꯊꯨ ꯆꯪꯂꯛꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯏꯁ ꯐꯣꯇꯣꯁꯤ ꯀꯩꯒꯤ ꯊꯨꯒꯥꯏꯔꯤꯕꯅꯣ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯀꯨꯟꯊꯅ ꯍꯤꯛ ꯀꯞꯄꯤ ꯏꯃꯥ ꯑꯩꯒꯤ ꯂꯩꯅꯥ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯏꯃꯥ ꯁꯥꯒꯩ ꯑꯣꯟꯈ꯭ರೆ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈ꯭ꯔꯦ ꯑꯣꯏꯕꯁꯨ ꯐꯪꯂꯔꯣꯏꯗꯕ ꯃꯥꯡꯈ꯭ꯔꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛ ꯃꯤꯠꯃꯥꯡꯁꯤꯗ ꯃꯥꯒꯤ ꯃꯃꯣꯟ ꯅꯣꯛꯄ ꯁꯛꯇꯝꯁꯦ ꯑꯁꯨꯝ ꯊꯝꯂꯒ ꯑꯩ ꯋꯥꯕ ꯍꯦꯜꯂꯤ ꯏꯃꯥ ꯑꯩ ꯃꯥꯒꯤ ꯃꯁꯛꯁꯤ ꯌꯦꯡꯕ ꯉꯝꯗꯦ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗ ꯇꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯀꯔꯝꯕ ꯊꯃꯣꯏꯅ ꯄꯦꯟꯊꯣꯛꯅ ꯂꯩꯕ ꯉꯝꯒꯗꯕ ꯈꯨꯗꯛꯇꯨꯗ ꯀꯥꯎꯕ ꯉꯝꯕꯁꯨ ꯍꯧꯅꯗꯦ ꯆꯥꯛꯂꯦ ꯃꯊꯃꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯆꯥꯒꯤ ꯐꯤꯕꯝꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯂꯦ ꯃꯥꯁꯨ ꯐꯥꯊꯔꯛꯏ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯏꯁꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯂ ꯀꯩꯗꯧꯒꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯒꯅꯦ ꯏꯃꯥ ꯂꯩꯐꯝ ꯈꯪꯗꯦ ꯏꯆꯥ ꯂꯩꯅꯥꯗꯣ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯒꯤ ꯃꯐꯝ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦꯗꯅ ꯏꯆꯥꯒꯤꯁꯨ ꯏꯆꯥ ꯂꯩꯅꯥꯒꯨꯝꯕꯤ ꯀꯌꯥ ꯊꯦꯡꯅꯔꯛꯈꯤꯅꯤ ꯀꯔꯤꯒꯤ ꯃꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯅꯨꯄꯥꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯥ ꯀꯞꯀꯅꯨ ꯅꯄꯤꯗꯨ ꯇꯩꯊꯣꯛꯎꯁꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯀꯩꯗꯧꯒꯦ ꯏꯃꯥ
Lainagumbi kana amata nasana kalakte. Ma khaktane aina nungsibade. Mangondagi hinbe kaya su laksana. Nachagi thamoina nungsiba ngamgani haiba aina thajade. Ahanba nungsikibasu mahagne. Thamoida dakraba magi nungsiba mise muthatpa ngamgani haiba nasa thajadrima. Aidi ma khakta nungsijabane. Sagai wankrabi mapuroiba leirabi nupi amabo nungsiraga tum leiba honadeni magi bungo. Tamna tamna kaukthoknaba hone. Kaukthokpa tamdrabadi maduna phattaba wakhal kaya amasu lakpa yai. Malem handakti khonkalam hairi. Ima luhongbase leina amasana yana hongbadati ai khange namhaduna tawbani. Icham samjabi mahakna aigi ifamda minam loi haibasu ai khange. Masu kaplamgani masu waramgani. Mahada kap ai pamte. Mahanu waba ai mugam loi. Maba momono khanna leige. Maba nungaina thamsage khanbani. Atafu pumnama panglan wekri ma. Imana tabadadi nimidang athingbada nupaduga leirambadagi mayamna phabani swainida. Imungdu inak sukhuli hai. Aduda malom chaduna khudakta tum pisale. Selak thokpa yanaba kaina panghaida haini. Wafondu malem yaningde sagolei. Yari ima migi miwasu pangloglo fate. Madu pumnama chumlamaso lainaga nupaduga masak khangnaraga luhongmanati. Numiduda ingonda sumagi kol yam laklamni. Aina tahudabani. Numitda magi kudong chadabado haisage aina kol torokpa soidana oigani. Tubu madugi tanjadi aina pipikidrima. Masini nupi khongthang lui hairibase. Nungsi hairunasu halakpa yabrane. Imana haigadaba wabune kaukthoklo. Magi punsidasu hena nungain leisanaba. Magi mitmangdagi nangna lapna leiro. Nangnasu mabu nangi mitmangdagi lapna thamkro. Oizaba thibani haigadra khongthangado. Mapan thongi saktamdudi onthongnasu thina uhankre. Nung pal naiba miyoibani. Madu uba ngamdaba nungi wari duna phumduna lehankre. Leirang magi wari su oiza thiba tahankre. Yingbadadi fivamado nisa chaba minusi leitaba misak maloi. Masadi parap tawi, wangi, kuchusu ngawi. Masamdi tena sitnana kakte sangbadi nate. Makoi suyamna chomle. Koiduna surasi amani nupa magidi. Ipagtapai tauthoragliba khuding. Style ama oina uhanle magi phibamdo. Kauksanaba bad boy da ngausaba pamba singdi mangunna ngauridaba leigadrani. Wahang simadi hangningli. Ngauraso langlaso mibasu matpa ama yaubani mahakti. Saklona hingchabani. Mina lakchabasu yade. Anam kalli. Adunasu mabu mayamna kinabani. Maching amani. Saukrabadi khut hane hekta yaurakani. Mayamna onsinaba tanma misak adugi manaktani. Thotlabi nupi mana laklibana. Nupa magadi purata yonnare pumnama khenakre haibaya. Nongan batagi thokibani risido. Nimidang wairamgi numitna mayum changlandai phau nisa chapam oiribe street machadugi mapanda churuk machay amaga famli. Achikpa mafam oidunasu asaba nungsit sitli mapamdo. Manaktagi mamadabadusu wari hori. Harisna. Heroin dudi kamdoge. Rishi wahangduda hafetang haris tingli. Mikup khara yinglamlaga mayadagi maikhuda harista khangkam kamsili. Amadu haduna lokhuri aduga fuk hawatre. As wilong sidi siguma natai chadabase adum tawrakaniba. Aina taningdaba wa nganglakano. Lainingdraga sakrosalo. Ai nakta susunera layo haide. As natu thini di khangbra. Kamai tawi hangbani kai kaigi. Haidong ningdraga fare kaino. Mathong maram khangdaba nupidugi wado aina taningamgani khanbra. Nang magi maong mataw yam khaninglagana nang loro nangga leiminaro. Hai oktaba tukotchaine kari wangang sangang no oiba. Ado yam pamdradi mi masanu pidu kaidok lawrino ba. Nisa haire chadaba leite. Hingsaba nangna faba natana naramsatuda karamanu piyaraktoino. Ado numitu ay yawramnadine naramsatluda laina khanglamdawne. Rishi yam nokningdaba minok ama noklei mamitusu khaninglei. Iyada yabi nupinabu nisa saba sadaba thigadro. Mama sagi daitani gaino ay kemda khangde. Lening lega leisani lening draga magi maning tapning mafamda chasakini. Ay ma kanano khangde. Numituda thokiba thaudoktu kamdawnano khangdana nang engoda wangakano. Khangdabadudi hairaga khangalodana
ꯔꯤꯁꯤ ꯊꯧꯗꯣꯛꯇꯣ ꯍꯔꯤꯁꯇ ꯂꯤꯔꯒ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯦ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛꯁꯨ ꯈꯣꯏꯁꯥꯎꯅꯅ ꯍꯥꯏꯔꯛꯏ ꯁꯦꯜꯅ ꯂꯩꯕ ꯌꯥꯕ ꯄꯣꯠ ꯆꯩꯒꯨꯝꯅ ꯃꯃꯜ ꯂꯩꯅ ꯃꯃꯜ ꯂꯩꯗꯅ ꯃꯁꯥꯅ ꯃꯁꯥ ꯌꯣꯟꯊꯣꯔꯛꯂꯤꯕ ꯃꯍꯥꯛꯇꯨꯕꯨ ꯂꯝꯆꯠ ꯐꯖꯕ ꯅꯨꯄꯤꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯁꯨ ꯂꯝꯆꯠ ꯐꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛꯁꯨ ꯃꯈꯜ ꯁꯨꯅ ꯆꯥꯏ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯤꯒꯤ ꯏꯖꯠꯇꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯃꯁꯥꯒꯤ ꯏꯖꯠ ꯉꯥꯛꯇꯕ ꯃꯈꯣꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯦ ꯍꯥꯏꯅꯔꯤꯕ ꯂꯝꯆꯠ ꯐꯖꯗꯦꯅ ꯃꯌꯥꯝꯅ ꯀꯤ ꯍꯪꯒꯣꯏꯅꯔꯤꯕ ꯑꯩꯅꯁꯨ ꯇꯨꯀꯠꯆꯩ ꯔꯤꯁꯤ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯨꯔꯨꯞ ꯃꯆꯩꯗꯣ ꯑꯃꯨꯛꯁꯨ ꯆꯤꯡꯁꯤꯜꯂꯒ ꯃꯩꯈꯣ ꯀꯥꯝꯊꯣꯔꯛꯏ ꯍꯔꯤꯁꯇꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯥ ꯈꯪꯉꯤ ꯃꯨꯟꯅ ꯈꯪꯉꯤ ꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯐꯠꯇꯕ ꯅꯤꯁꯥ ꯆꯥꯕ ꯉꯥꯎꯁꯤꯟꯅꯕ ꯂꯝꯆꯠ ꯆꯨꯝꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯔꯤꯁꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥꯕ ꯃꯤꯁꯛ ꯅꯠꯇꯦ ꯃꯤꯟꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯗꯕ ꯃꯤꯁꯛꯅꯤ ꯀꯅꯥꯗꯁꯨ ꯃꯥꯅ ꯂꯥꯜꯂꯨꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯀꯥꯏꯔꯛꯄ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯇꯧꯕ ꯎꯔꯗꯤ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯂꯧꯕ ꯃꯤꯁꯛꯅꯤ ꯑꯗꯨꯅꯕꯨ ꯃꯌꯥꯝꯅ ꯁꯣꯟꯅꯔꯤꯕꯅꯤ ꯍꯤꯡꯆꯥꯕꯅꯤ ꯇꯝꯊꯤꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯀꯤꯅꯔꯤꯕꯅꯤ ꯅꯤꯁꯥ ꯆꯥꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯋꯥꯔꯛꯄ ꯉꯝꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯀꯤꯅꯩ ꯑꯗꯨꯅ ꯔꯤꯁꯤ ꯂꯩꯔꯝꯕ ꯃꯐꯝꯗꯣ ꯊꯩ ꯊꯩꯗꯨꯅ ꯆꯠꯅꯕ ꯉꯥꯛꯇꯅꯤ ꯔꯤꯁꯤ ꯍꯔꯤꯁꯇ ꯌꯦꯡꯂꯛꯏ ꯀꯗꯥꯏ ꯑꯩꯒꯤ ꯉꯁꯤꯒꯤ ꯆꯤꯟꯖꯥꯛ ꯍꯔꯤꯁ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯅꯤꯈꯛ ꯂꯧꯊꯣꯛꯂꯒ ꯔꯤꯁꯤꯗ ꯄꯤꯔꯛꯏ ꯆꯥꯕꯗ ꯍꯦꯕꯤꯠ ꯆꯨꯈꯤꯕ ꯑꯗꯨꯒꯨꯝ ꯂꯦꯞꯄꯁꯨ ꯍꯦꯕꯤꯠ ꯑꯣꯏꯍꯟꯁꯤ ꯀꯩꯗꯧꯒꯦ ꯁꯤꯕ ꯇꯥꯔꯦ ꯔꯤꯁꯤ ꯄꯤꯔꯛꯂꯤꯕꯗꯣ ꯂꯧꯔꯒ ꯍꯦꯛꯇ ꯍꯨꯛꯆꯤꯟꯈꯤ ꯑꯩ ꯁꯤꯕꯗ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩ ꯈꯛ ꯁꯤꯈꯤꯒꯦ ꯑꯩ ꯈꯛ ꯁꯤꯕꯗ ꯅꯪ ꯌꯥꯎꯗꯧ ꯅꯠꯇꯦꯗꯅ ꯋꯥ ꯑꯃ ꯉꯥꯡꯕꯗ ꯅꯨꯡꯁꯤꯕ ꯇꯣꯟ ꯁꯨꯛꯌꯥꯎ ꯌꯥꯎꯗꯦ ꯁꯤꯅꯕ꯭ꯔꯣ ꯅꯪꯅ ꯅꯤꯁꯥ ꯆꯥꯔꯤꯁꯦ ꯁꯤꯕ ꯉꯥꯏꯕꯅꯦ ꯑꯋꯥꯕ ꯃꯌꯥꯝꯗꯨꯅ ꯅꯤꯁꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯣꯏꯍꯟꯈ꯭ꯔꯦ ꯑꯋꯥꯕ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯦꯗꯅ ꯀꯅꯥꯅꯁꯨ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯒꯅꯨ ꯚꯥꯏ ꯃꯁꯛ ꯁꯨꯛꯈꯪ ꯈꯪꯅꯗꯕ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕ ꯃꯍꯥꯛꯇꯨꯒꯤꯗꯤ ꯅꯪ ꯃꯤꯅꯨꯡꯁꯤ ꯈꯔꯗꯪꯗꯤ ꯎꯠꯂꯣ ꯔꯤꯁꯤꯄꯨ ꯍꯧꯒꯠꯈ꯭ꯔꯦ ꯑꯩ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯆꯠꯂꯒꯦ ꯅꯣꯡꯃꯗꯤ ꯑꯄꯥꯝꯕ ꯃꯆꯤꯟꯖꯥꯛ ꯐꯪꯂꯕꯗ ꯔꯤꯁꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯔꯨꯞ ꯑꯗꯣ ꯍꯟꯅꯄꯣꯛ ꯌꯦꯡꯂꯝꯗꯥꯏ ꯁ꯭ꯇ꯭ꯔꯤꯠ ꯃꯆꯥꯗꯨꯗ ꯃꯊꯟꯇ ꯆꯠꯈ꯭ꯔꯦ ꯍꯔꯤꯁꯁꯨ ꯇꯥꯟꯅꯈ꯭ꯔꯦ ꯔꯤꯁꯤꯕꯨ ꯀꯧꯗꯨꯅ ꯏꯪꯅ ꯂꯩꯖꯕ ꯂꯩꯅꯥꯒꯤ ꯅꯨꯡꯁꯤꯕ ꯏꯃꯨꯡꯗꯅꯤ ꯀ꯭ꯂꯥꯁ 4 ꯈꯛꯇ ꯀꯥꯔꯤꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯒ ꯁꯣꯜꯂꯕꯤ ꯃꯕꯣꯛꯀ ꯏꯪꯅ ꯂꯩꯖꯔꯝꯕꯅꯤ ꯄꯟꯗꯣꯝꯆꯥ ꯑꯃ ꯃꯈꯨꯔꯥ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯃꯤꯡꯇꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯌꯦꯡꯁꯤꯟꯕꯤꯕ ꯃꯥꯟꯕ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯕ ꯅꯠꯇꯦ ꯂꯤꯡꯖꯦꯜ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗꯨꯗ ꯃꯕꯣꯛꯄꯨ ꯆꯥꯛ ꯄꯤꯖꯔꯤ ꯑꯕꯣꯛ ꯍꯥꯎꯕ꯭ꯔꯥ ꯑꯁꯣꯟꯕꯤ ꯃꯕꯣꯛꯇꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯍꯥꯎꯏꯅꯦ ꯍꯥꯎꯏꯅꯦ ꯆꯤꯆꯦꯅ ꯊꯣꯡꯕꯅꯗꯤ ꯍꯦꯜꯂꯝꯒꯅꯤ ꯏꯁꯨ ꯂꯤꯡꯖꯦꯜꯅ ꯊꯣꯡꯕꯁꯨ ꯑꯁꯨꯛ ꯍꯥꯎꯔꯤꯁꯤꯗꯤ ꯂꯤꯡꯖꯦꯜ ꯅꯣꯛꯂꯛꯏ ꯑꯩꯁꯨ ꯍꯩꯔꯗ꯭ꯔꯥ ꯑꯕꯣꯛ ꯑꯩ ꯆꯥꯎꯔꯛꯂꯝꯅꯤꯅ ꯁꯨꯝ ꯍꯩꯕ ꯍꯦꯟꯒꯠꯂꯛꯂꯗꯕꯅꯤ ꯃꯕꯣꯛꯇꯣ ꯃꯁꯨꯒꯤ ꯃꯣꯍꯩꯗꯨꯗ ꯅꯣꯛꯆꯩ ꯑꯗꯣ ꯑꯕꯣꯛ ꯆꯤꯆꯦ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯆꯤꯆꯦꯒꯤ ꯅꯨꯄꯥꯗꯣ ꯅꯤꯁꯥ ꯌꯥꯝ ꯆꯥꯏ ꯍꯥꯏꯌꯦ ꯑꯕꯣꯛ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣꯅꯦ ꯃꯤ ꯂꯣꯏꯅ ꯍꯥꯏꯅꯩꯌꯦ ꯃꯤꯅ ꯍꯥꯏꯕꯕꯨ ꯂꯧꯔꯨꯅꯨ ꯏꯁꯨꯁꯤꯗꯤ ꯃꯤꯒꯤ ꯆꯤꯟꯕꯨ ꯃꯦꯟꯕ ꯉꯝꯕ꯭ꯔꯣ ꯑꯗꯣ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯊꯦꯡꯂꯅꯤꯅꯦ ꯅꯁꯥꯗꯣ ꯁꯣꯜꯂꯤ ꯍꯥꯏꯕꯕꯨ ꯅꯪꯅ ꯌꯥꯗꯦ ꯉꯝꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯑꯕꯣꯛ ꯑꯩ ꯅꯥꯗ꯭ꯔꯦꯕ ꯀꯨꯏꯔꯦ ꯁ꯭ꯀꯨꯜ ꯆꯠꯇꯕꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ ꯑꯕꯣꯛ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔ ꯆꯠꯀꯦ ꯑꯕꯣꯛꯅ ꯆꯥꯊꯣꯛꯑꯣ ꯑꯕꯣꯛ ꯂꯣꯏꯁꯤꯜꯂꯒꯦꯅꯦ ꯏꯁꯨ ꯊꯦꯡꯂꯅꯤ ꯏꯟꯊꯤꯖꯅ ꯆꯠꯂꯣ ꯍꯣꯔꯦꯟ ꯁ꯭ꯀꯨꯜꯗ ꯋꯥꯅꯤꯀꯣ ꯑꯕꯣꯛ ꯋꯥꯅꯤꯕ ꯑꯩꯗꯤ ꯀꯩꯁꯨ ꯋꯥꯔꯣꯏꯗ ꯑꯩ ꯂꯣꯏꯁꯤꯟꯒꯦ ꯑꯕꯣꯛ ꯍꯣꯇꯦꯜꯗ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯕꯣꯔꯥ ꯍꯧꯅꯕ ꯃꯔꯣꯏ ꯁꯦꯝꯗꯣꯏ ꯑꯣꯏꯔꯝꯅꯤ ꯁꯅꯥꯍꯟꯕꯤꯅ ꯋꯥꯔꯣꯏꯗ ꯑꯕꯣꯛ ꯇꯧꯔꯒꯦ ꯑꯕꯣꯛ ꯁꯣꯟꯕꯒ ꯌꯥꯗ꯭ꯔꯤꯀꯣ ꯑꯗꯨꯗꯤ ꯑꯩ ꯁ꯭ꯀꯨꯜ ꯍꯜꯂꯛꯑ ꯇꯧꯕꯤꯒꯦ ꯑꯕꯣꯛ ꯑꯕꯣꯛꯀꯤ ꯃꯔꯣꯏ ꯁꯦꯝꯕꯗꯣ ꯑꯩ ꯉꯥꯏꯔꯝꯃꯨꯀꯣ ꯍꯣꯏꯅꯦ ꯂꯤꯡꯖꯦꯜ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯕꯦꯒꯇꯣ ꯂꯧꯊꯣꯛꯂꯨꯏ ꯑꯗꯨꯒ ꯃꯊꯧꯗ ꯆꯠꯈ꯭ꯔꯦ ꯃꯁꯥ ꯄꯨꯝꯅꯃꯛ ꯁꯣꯟꯊꯕ ꯅꯠꯇꯕꯅꯤꯅ ꯁ꯭ꯀꯨꯜ ꯆꯠꯀꯦ ꯍꯥꯏꯅ ꯅꯝꯗꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯦ ꯊꯣꯡꯒꯥꯜꯗ ꯃꯗꯣꯝꯆꯥꯒ ꯈ꯭ꯔꯤꯁꯇꯤꯅꯥꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯎꯏ ꯆꯦꯆꯦ ꯈ꯭ꯔꯤꯁꯇꯤꯅꯥ ꯅꯠꯇ꯭ꯔꯅꯦ ꯑꯁꯤꯕꯣ ꯍꯨꯏꯗꯤ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯀꯥꯈꯠꯂꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯂꯤꯡꯖꯦꯜꯁꯨ ꯃꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯂꯨꯍꯣꯡꯂꯕꯤꯅꯤ ꯍꯥꯏꯅ ꯂꯩꯔꯕꯅꯤ
ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯃꯠꯇ ꯂꯩꯅꯗꯦ ꯃꯌꯥꯝꯒꯤ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯈ꯭ꯔꯕ ꯇꯨꯡ ꯂꯩꯅꯥ ꯔꯨꯝꯗ ꯆꯪꯉꯛꯄꯅꯤ ꯔꯤꯁꯤ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯦ ꯅꯨꯄꯥꯗꯨ ꯂꯩꯅꯥ ꯆꯪꯉꯛꯄ ꯎꯕꯗ ꯍꯥꯏꯐꯦꯠ ꯗꯤꯡꯂꯛꯏ ꯕ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯏ ꯔꯨꯝꯁꯤꯗ ꯅꯪ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯥ ꯂꯩꯅꯥ ꯈꯨꯝꯂꯛꯇꯦ ꯔꯤꯁꯤ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯂꯛꯏ ꯈꯨꯝꯃꯛꯇꯕꯗꯨꯗ ꯍꯦꯟꯅ ꯎꯁꯤꯠꯇꯦ ꯍꯥꯏꯅ ꯁꯥꯎꯒꯠꯄꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯂꯩꯅꯥ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯟꯗꯛꯇꯤ ꯑꯩ ꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯗꯤ ꯀꯗꯥꯏꯗ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯪꯉꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯕ ꯃꯐꯝꯗ ꯂꯩꯔꯛꯀꯅꯣ ꯅꯁꯛꯇꯨꯗꯤ ꯂꯥꯏꯔꯗꯅ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨꯐꯥꯎ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯑꯗꯨ ꯀꯟꯕ ꯋꯥꯍꯩꯗꯣ ꯂꯩꯅꯥ ꯔꯤꯁꯤꯗ ꯌꯦꯡꯂꯛꯏ ꯄꯦꯟꯖꯗꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯣꯝꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯄꯣꯛꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯤꯕꯅꯣ ꯅꯪꯁꯨ ꯅꯨꯄꯥꯅꯤ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯑꯩ ꯋꯥꯔꯣꯏ ꯑꯩꯉꯣꯟꯗ ꯈꯛꯇ ꯏꯔꯥꯟ ꯁꯤꯖꯤꯟꯕꯗꯤ ꯌꯥꯝ ꯂꯥꯟꯒꯅꯤ ꯔꯤꯁꯤ ꯂꯩꯅꯥꯗ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯁꯤꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯩꯅꯥ ꯑꯃꯨꯛꯁꯨ ꯏꯖꯠꯀꯤꯗꯃꯛ ꯑꯩꯕꯨ ꯂꯧꯕꯤꯕ꯭ꯔꯥ ꯅꯁꯥꯒꯤ ꯏꯖꯠ ꯃꯥꯡꯗꯅꯕ ꯍꯣꯠꯅꯕꯗ ꯃꯤꯅꯨꯡꯁꯤ ꯂꯥꯞꯅ ꯂꯩꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯗꯤ ꯈꯣꯡꯊꯥꯡ ꯌꯥꯝꯅ ꯁꯣꯏꯔꯨꯕꯅ ꯊꯥꯡꯂꯛꯀꯗꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯁꯨ ꯈꯨꯗꯤ ꯊꯤꯗꯨꯅꯇ ꯂꯩꯒꯗꯧꯔꯦ ꯔꯤꯁꯤ ꯈꯣꯟꯒꯂꯞ ꯂꯥꯎꯔꯛꯏ ꯑꯩ ꯅꯪꯒꯤ ꯑꯗꯨꯝꯕ ꯋꯥꯗꯣ ꯇꯥꯅꯤꯡꯗꯦꯅꯦ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯑꯃꯨꯛꯁꯨ ꯍꯥꯏꯒꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯑꯩ ꯇꯥꯅꯤꯡꯗꯤꯌꯦ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯔꯤꯁꯤ ꯃꯃꯥꯏ ꯂꯩꯔꯒ ꯂꯩꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯔꯛꯂꯦ ꯂꯝꯌꯥꯏꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨ ꯊꯦꯡꯅꯩ ꯃꯃꯧꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯍꯜꯂꯛꯈ꯭ꯔꯕꯗꯥꯏ ꯂꯩꯅꯥ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯄꯛꯀꯤꯗ ꯀꯤꯔꯦ ꯃꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯕꯁꯨ ꯆꯩꯗ꯭ꯔꯕꯁꯨ ꯆꯩꯔꯛꯀꯗꯕ ꯍꯦꯛꯇ ꯅꯤꯡꯉꯤ ꯆꯥꯗ꯭ꯔꯤ ꯏꯃꯥ ꯄꯤꯖꯔꯣ ꯍꯣꯏ ꯑꯇꯦꯟꯕ ꯄꯥꯎꯈꯨꯝꯗꯨꯃꯈꯛ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯅꯥ ꯀꯤꯆꯟ ꯆꯪꯈ꯭ꯔꯦ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯏ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯂꯥꯛꯏ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯇꯞꯂꯞ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯏ ꯍꯟꯗꯛꯇꯤ ꯆꯤꯡꯅꯕ ꯂꯩꯇ ꯑꯗꯨꯕꯨ ꯈꯧꯇꯛꯇꯤ ꯁꯥꯏ ꯀꯤꯖꯕꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯒ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯕꯤꯌꯔ ꯕꯣꯇꯜ ꯑꯃꯒ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯐꯤꯕꯝꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯗꯦ ꯂꯩꯅꯥ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯉꯥꯡꯗ ꯃꯃꯥꯡꯗꯨꯗ ꯄꯨꯔꯛꯂꯤꯕ ꯆꯥꯛꯂꯨꯛꯇꯣ ꯇꯞꯅ ꯊꯝꯂꯛꯏ ꯃꯈꯣꯜ ꯇꯥꯕꯗ ꯃꯃꯥꯏ ꯂꯩꯈꯠꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯔꯤꯁꯤꯁꯨ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗ ꯔꯤꯁꯤ ꯃꯥꯒꯤ ꯇꯝꯊꯤꯕ ꯁꯛꯂꯣꯟꯗ ꯂꯧꯔꯛꯂꯦ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯆꯥꯛ ꯌꯥꯎꯔꯤꯕ ꯄ꯭ꯂꯦꯠꯇꯨ ꯇꯞ ꯄꯥꯏꯈꯠꯇꯨꯅ ꯂꯩꯅꯥꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯤ ꯏꯃꯥ